force Singna Lona Thingkhraba Lalhoullup Amagi Cadre ahum Phaba Ngamkhre MASHIDA NATTANA masing YAMLABA YAMLABA tablet sing MEEOI anidagi FAGAT Ngamkhre manipur police tagi fangba pawama ki matung ina security force Singna thiba humba ki thabak chathabada Lona Thingkhraba Lalhoullup RPA PLA gi Cadre ahum fare haidi security force Singna farba Cadre sing adudi Sanjen bam awang laikai dagi tingabam ingomcha sing Elias Kisan jahi yangkai lamsang awang laikai dagi ngangom inongcha sing Elias James sahi nifu mapan amadi mana ingkol mamang laikai dagi huidrom Bopin Singh Elias Chingkhai jahi nifuni nakalamarom security force Singna Imphal East District ki Porompat Police Station konba ZNMC crossing dagi MEEOI ani dagi YAMLABA KG ani henbagi WY tablet sing FAGAT Ngamkhre haidi WY tablet sing konana faraba MEEOI ani adudi Kwakta Kuman Moirang dagi MD Salman Khan jahi kunsha manga amadi MD Sahidur jahi yangkai mathoini MEEOI ani asina thauduna lakpa Mahindra Scorpio adusu seize taure hairi